ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯉꯥꯛꯄ ꯂꯥꯛꯈꯤꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯔꯁꯅꯦꯜ ꯑꯍꯨꯝꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯏꯝꯐꯥꯜ ꯏꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯗꯤꯝꯗꯥꯏꯂꯣꯡꯗ ꯂꯩꯕ ꯗꯨꯀꯥꯟ ꯑꯃ ꯃꯩ ꯊꯥꯔꯝꯕꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯃꯈꯣꯏ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:30 ꯔꯣꯝ ꯇꯥꯕ ꯃꯇꯝꯗ ꯖꯤꯞꯁꯤ ꯑꯃꯗ ꯂꯥꯛꯂꯒ ꯊꯥꯔꯝꯕꯅꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯑꯣꯏꯕ ꯌꯨꯅꯤꯐꯣꯔꯝ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯨꯀꯥꯟ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯚꯥꯔꯥꯗ ꯃꯤꯑꯣꯏ ꯈꯔꯁꯨ ꯂꯩꯈꯤ꯫ ꯁꯤꯁꯤꯇꯤꯚꯤ ꯐꯨꯇꯦꯖꯇ ꯎꯕ ꯚꯤꯗꯤꯑꯣꯗ ꯃꯈꯣꯏꯅ ꯃꯅꯥꯛ ꯅꯛꯄꯗꯒꯤ ꯕꯣꯔꯥ ꯃꯆꯦꯠ ꯑꯃ ꯂꯧꯔꯒ ꯊꯥꯕ ꯎꯈꯤ꯫ ꯚꯥꯔꯥꯗ ꯂꯩꯔꯤꯕꯁꯤꯡꯅ ꯈꯪꯂꯛꯄꯗꯒꯤ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯂꯝꯒꯗꯕꯗꯒꯤ ꯀꯟꯕ ꯉꯝꯈꯤ꯫ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯁꯄꯦꯟ ꯇꯧꯈ꯭ꯔꯕ ꯄꯔꯁꯅꯦꯜ ꯑꯍꯨꯝ ꯑꯗꯨꯗꯤ ꯁꯣꯝꯗꯦꯕ ꯑꯥꯔꯌꯥ, ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯗꯤꯞ ꯀꯨꯃꯥꯔꯅꯤ꯫ ꯄꯥꯎ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯇꯤ.ꯑꯩꯆ. ꯑꯔꯨꯟ ꯀꯨꯃꯥꯔ, ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯑꯦꯁ.ꯄꯤ.ꯁꯨ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯜꯂꯛꯈꯤ꯫ ꯄꯥꯎꯃꯤꯁꯤꯡꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯔꯨꯟ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯉꯥꯛ ꯁꯦꯟꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯆꯠꯊꯔꯝꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯁꯁꯄꯦꯟ ꯇꯧꯖꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯏꯟꯁꯤꯗꯦꯟꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯏꯟꯁꯤꯗꯦꯟ ꯑꯃꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯡꯈꯩ ꯀꯦꯟꯗ꯭ꯔꯁꯤꯗꯤ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯇꯥꯕ ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯖꯒꯥ ꯑꯃꯅꯤ꯫ ꯑꯗꯣ ꯉꯔꯥꯡꯒꯤ ꯏꯟꯁꯤꯗꯦꯟꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯀꯥꯟꯗ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 7:00-7:30 ꯇꯥꯕ ꯁ꯭ꯋꯥꯏꯗ ꯊꯣꯛꯈꯤꯕ ꯏꯟꯁꯤꯗꯦꯟꯅꯤ꯫ ꯑꯗꯨꯕꯨ ꯌꯥꯝ ꯂꯥꯏꯕꯛ ꯐꯕꯁꯤ ꯄꯨꯂꯤꯁꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯏꯟꯇꯔꯚꯦꯟꯁꯟ ꯇꯧꯔꯛꯄ, ꯑꯗꯨ ꯂꯩꯀꯥꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤꯅ ꯐꯖꯅ ꯁꯄꯣꯔꯠ ꯇꯧꯕꯤꯕ, ꯐꯖꯅ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯕꯤꯕ, CCTVꯒꯤ ꯐꯨꯇꯦꯖ ꯂꯩꯍꯧꯕ, ꯁꯤꯒꯨꯝꯕ ꯐꯦꯛꯇꯔꯁ ꯃꯌꯥꯝꯁꯤꯅ ꯄꯨꯂꯤꯁꯅ ꯊꯕꯛ ꯇꯧꯕꯗꯁꯨ ꯌꯥꯝ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯩꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ 3 ꯐꯥꯔꯦ꯫ ꯑꯗꯨ ꯌꯥꯝ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯐꯥꯔꯤꯕ ꯃꯤꯑꯣꯏ 3 ꯑꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯦꯅ ꯂꯥꯛꯏꯕ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯃꯤꯑꯣꯏ ꯑꯣꯏꯔꯝꯕꯁꯤꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯀꯥꯟꯗꯗꯤ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯃꯣꯏꯗ ꯊꯥꯖꯖꯔꯒ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯒꯅꯤ ꯈꯜꯂꯀꯥꯟꯗ ꯄ꯭ꯔꯖꯥꯁꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯀꯟꯚꯤꯟꯁ ꯇꯧꯖꯔꯤ, ꯃꯗꯨꯗꯤ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ, ꯃꯁꯤ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯂꯧꯔꯣꯏꯁꯤ꯫ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯈꯔꯗꯨꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯣꯏꯅ ꯇꯧꯔꯝꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯆꯩꯔꯥꯛ ꯄꯤꯒꯅꯤ꯫ ꯉꯁꯤꯃꯛꯁꯨ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯑꯣꯔꯗꯔ ꯀꯣꯄꯤꯁꯤꯅꯤ, ꯃꯣꯏ ꯁꯁꯄꯦꯟ ꯇꯧꯔꯦ꯫ ꯑꯗꯨꯒ ꯍꯦꯟꯅ ꯐꯔꯗꯔ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯀꯥꯟꯗ ꯀꯔꯤ ꯑꯍꯦꯟꯕ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯌꯥꯒꯦ ꯑꯗꯨ ꯌꯦꯡꯖꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯣꯅꯔꯦꯕꯜ CM.ꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯐꯖꯅ ꯄꯥꯎꯗꯝ ꯄꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯑꯍꯦꯟꯕ ꯑꯦꯛꯁꯟ ꯂꯧꯅꯕ, ꯑꯗꯨ ꯆꯞ ꯆꯥꯕ ꯑꯦꯛꯁꯟꯗꯨ ꯂꯧꯅꯕ ꯂꯤꯒꯦꯜꯂꯤ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ CM.ꯗ ꯍꯥꯏꯖꯒꯦꯅ ꯑꯩ ꯃꯌꯥꯝꯗ